ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯅꯤꯅꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯃꯕꯣꯛꯀ ꯃꯥꯒ ꯈꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯅꯤꯅꯦꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯅꯤꯅꯦꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯇꯧꯔꯦ, ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯀꯨꯞꯁꯨ ꯆꯥꯅꯕꯒꯤ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯄꯥꯈꯣꯟ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯧꯔꯤꯕ ꯑꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯅꯦꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯎꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯅꯤꯅꯦꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤ꯫ ꯅꯤꯅꯦꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯕꯕꯤꯇꯥ ꯑꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯝꯗꯦ꯫ ꯃꯥꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯝꯂꯒ ꯃꯊꯪ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯀꯧꯅꯕꯗꯩ ꯍꯦꯟꯅ ꯇꯣꯏꯅꯁꯨ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯅꯦ ꯕꯕꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯈꯤꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯤꯅꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯔꯝꯗꯤ ꯅꯤꯅꯦ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯅꯦꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈꯤ꯫ ꯅꯤꯅꯦꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯌꯨꯝ ꯅꯛꯅ ꯄꯥꯟꯕ ꯌꯥꯎꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯅꯤꯅꯦ ꯕꯕꯤꯇꯥꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯃꯔꯝꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯀꯣꯏꯅꯕ ꯌꯥꯎꯕ ꯅꯤꯅꯦꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯦ ꯑꯩꯅ ꯆꯠꯄꯤꯕꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯅꯤꯅꯦꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯄꯨꯟꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯅꯦ ꯕꯕꯤꯇꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯤꯅꯦ ꯕꯕꯤꯇꯥꯒꯤ ꯃꯕꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯝ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯋꯥꯔꯤ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯅꯦ ꯕꯕꯤꯇꯥ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯕꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯤꯅꯦꯗꯨ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯅꯦ ꯕꯕꯤꯇꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯉꯛꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯁꯨ ꯅꯤꯅꯦ ꯕꯕꯤꯇꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯤꯅꯦꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯅꯤꯅꯦ ꯕꯕꯤꯇꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯩꯅꯣ ꯏꯇꯥ, ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯨꯄꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤꯁꯤꯡꯅ ꯃꯔꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯅꯝꯕꯅꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯟꯗꯨꯔ ꯑꯗꯨ ꯅꯝꯅꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯦ? ꯑꯝꯇ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯅꯦ ꯕꯕꯤꯇꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯔꯛꯏ꯫ ꯅꯤꯅꯦ ꯕꯕꯤꯇꯥꯅ, "ꯅꯈꯣꯏꯅ ꯆꯃꯝꯅꯔꯤꯕꯗꯣ ꯆꯨꯝꯃꯦ꯫ ꯑꯩꯁꯨ ꯅꯣꯏꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯉꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯗꯨꯅ ꯌꯦꯡꯍꯟꯈꯤꯕ ꯑꯗꯣ
ꯑꯁꯦꯡꯕꯒꯤꯗꯤ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯕꯥꯅꯤꯁꯦ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯅꯅꯤ ꯃꯕꯥꯅꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯅꯨꯄꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯨꯄꯥ ꯁꯤꯈꯤꯕ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯂꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯕꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯨꯍꯣꯡꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯍꯥꯟꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯤ, ꯑꯗꯨꯗꯤ ꯅꯪ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯣꯏꯅꯣ? ꯆꯨꯝꯅ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯅꯦ ꯕꯕꯤꯇꯥꯅ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯅꯠꯇꯦ, ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯊꯣꯛꯂꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ ꯕꯕꯤꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯂꯤꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯈꯤ꯫ ꯅꯤꯅꯦ ꯕꯕꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯃꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯂꯝꯗꯦ꯫ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡ ꯈꯔꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯆꯠꯄ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯒꯦꯡ ꯀꯥꯡꯕꯨ ꯈꯔ ꯑꯃꯁꯨ ꯃꯌꯨ ꯊꯛꯆꯤꯟꯗꯨꯅ ꯑꯆꯠ ꯑꯋꯣꯡꯗ ꯀꯔꯟ ꯇꯥꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯅꯤꯅ ꯌꯨ ꯉꯥꯎꯕ ꯂꯩꯒꯦꯔꯥ, ꯅꯤꯁꯥ ꯆꯥꯕ ꯂꯩꯒꯦꯔꯥ, ꯃꯈꯣꯏꯅ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯀꯤꯗꯕꯗꯤ ꯅꯠꯇꯦ, ꯃꯃꯥꯟꯅꯕ ꯈꯔ ꯍꯧꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯐꯔꯛ ꯇꯥꯕꯗꯒꯤ ꯃꯊꯟ ꯈꯛꯇ ꯆꯠꯄ ꯌꯥꯎꯕ ꯅꯨꯄꯤꯁꯤꯡ ꯌꯥꯎꯔꯕꯗꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯣꯡꯃꯗꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯃꯊꯟ ꯈꯛꯇ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯠꯄ ꯎꯔꯝꯗꯦ꯫ ꯃꯊꯟ ꯈꯛꯇ ꯌꯥꯝꯅ ꯀꯤꯅ ꯀꯤꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯤꯅ ꯈꯪꯂꯔꯣꯏꯗꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯤꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯗꯥꯀꯨꯅ ꯄꯥꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕꯁꯨ ꯄꯨꯂꯤꯁ ꯐꯥꯎꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯌꯥꯝꯅ ꯊꯧꯋꯩ ꯎꯁꯤꯠꯇꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯑꯇꯗꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡ ꯑꯃꯗꯤ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯏ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩ, ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯕ ꯖꯒꯥꯅꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝꯅ ꯍꯥꯠꯄ ꯌꯥꯎꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯗꯣꯛꯅꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯅꯨꯄꯤ ꯃꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯕꯗ ꯋꯥꯔꯅꯤ꯫ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯃꯈꯣꯏꯅ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ
ꯇꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯈꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯐꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯏ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯡꯊꯤꯜ ꯑꯃꯗ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯟꯈꯤꯕꯗꯧꯅ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯇ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯕ ꯌꯥꯎꯗꯅ ꯃꯉꯛ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯀꯤꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯉꯛ ꯀꯛꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯨꯅ ꯁꯤꯍꯟꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯏ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯁꯤꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯁꯤꯈ꯭ꯔꯤꯕ ꯑꯗꯨ ꯎꯈꯣꯡ ꯑꯁꯤꯗ ꯐꯝꯕꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯂꯨꯔꯒ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯂꯛꯄꯗ ꯌꯥꯝꯅ ꯊꯧꯕ ꯅꯥꯄꯤ ꯃꯅꯥ ꯑꯃꯈꯛꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯈꯦꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯗꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯉꯛꯁꯝ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯂꯛꯇꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯂꯋꯥꯏꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯁꯨ ꯅꯠꯇꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯅꯍꯥꯟꯒꯤꯗꯨꯁꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ, ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯗꯤ ꯃꯊꯟ ꯈꯛꯇꯅ ꯑꯣꯏꯔꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯔꯥꯡ ꯃꯥꯡꯈ꯭ꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯈꯨꯠ ꯑꯃꯗꯤ ꯃꯉꯛ ꯌꯥꯎꯗꯅ ꯃꯁꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯇꯔꯟ ꯌꯧꯔꯛꯂꯅꯤ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯁꯨ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯩꯅ ꯆꯤꯡꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥ ꯀꯥꯗꯨꯅ ꯃꯨꯁꯤꯟ ꯃꯨꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟ ꯈꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯔꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯈ꯭ꯔꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯈ꯭ꯔꯗꯨꯅ ꯃꯊꯟꯈꯛꯇ ꯉꯥꯏꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯊꯟꯈꯛꯇ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯊꯥꯎ ꯑꯗꯨ ꯃꯀꯣꯛꯇ ꯍꯩꯖꯤꯟꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯂꯕ ꯃꯇꯨꯡ ꯃꯊꯟꯈꯛꯇ ꯁꯤꯖꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯎꯍꯧꯔꯒ ꯍꯥꯏꯗꯣꯔꯛꯈꯤꯗꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ ꯅꯤꯅꯦꯕꯕꯤꯇꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒ ꯐꯥꯏꯕꯣꯛ ꯄꯣꯛꯄꯅꯤꯅ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯃꯤꯠꯃꯥꯡꯗ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯔꯤ ꯑꯣꯏꯅ ꯐꯥꯎꯕ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯨꯕ ꯑꯁꯤꯗꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯃꯥꯡꯃꯛꯇꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯕ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯅꯤꯅꯦꯕꯕꯤꯇꯥꯅ ꯂꯤꯕꯤꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫